Lakhipuronline putoksaba April ki tang 15 leibak pokpa numit ki Khomjinba Pao tabirasi. Ahanbada maruoiba Pao. Pradhan Mantri Narendra Modi na leibak asigi sana khonabagi mantri singa loinana Chintan Sibirda wangangkhre. Karbi Anglong Mitei Cultural Association kamkagi interaction program pangthokre. All Jaribon Sports Academy hailakandi semkhre April ki 18 amadi 13 Sajibu Sports pangthoklagani. Ima kholna sinduna Khomjomlan ningsing thorom pangthokkibaga loinana Khomjomlan saitha seireng pangthokre amasung All Jaribon Sports Association asinduna district level S Babaton Singh Memorial Volleyball Tournament hodokre. Hauzik mapungoiba Pao tabirase. Pradhan Mantri Narendra Modi na video conferencing ki kuthangda ngarang Imphal da pangthokpa Rajya Madi Union Territory Singi Youth Affairs amasung Sports Mantri Singi oiba Chintan Sibir ki thoramda wangangkhre. Thoramda Pradhan Mantri na leibak asigi damak awang nungpoktagi sanaroi kayana maruoina Manipur gi sanaroi kayana malem gi masana singda medal lauduna leibak asigi mingchet purakli haina phongdokhi. Pradhan Mantri na Sakul Kangje Thangta Jubilakpi Mukna amadi Hiang Tanaba asigumba lamdam asigi nat ki oiba masana sing asigi matangda supankhe. Sri Modi na makha taraduna awang nungpokki maruoina Manipurna leibaki sports ki tradition bo mangda bukatpada chauna saruk yari haikhi. Pradhan Mantri na leibak sinba thungbadagi sports mantri singna Chintan Sibir asi loirakpada losing kaya phanglagani haina thajaba phongdokhi. Thauramda saruk yakiba Kendra gi sana khonabagi mantri Anurag Singh Thakurna leibak asigi ahanba oina lupa crore 5 changna Manipurda hogaliba National Sports University asina lamdam asigi sanaroi singda thoidokna kanapa piragani haikhe. Karbi Anglong district ki manung chanbada Mitei Khungang Manjada leiba Mitei Mandopta Karbi Anglong Mitei Cultural Association kamkagi interaction program ama April ki tang 16 nongmaijing numit ki ayuki pung 13 tabada pangthokre. Kamkagi President Thingnam Chandra Kumar na mayai tangba loduna pangthokpa thoromda association asi semkhiba amadi lubasina lamdamasigi mitei singi damak honnaduna lakhiba thabak thorom singi matangda pankhi. Lub ki General Secretary M Bungopi Singhana thoromgi nunggi oiba warol phongdokhi. Manja Mitei Khungi Gaubura Biren Singhana Manja Khuna Sida Mitei Singna Karamna Kunda Leitarakibano haibigi matangda sandokna haikhi. Rita Debina Mitei Singna Thengnariba awaba kaya paladuna wangangkhe. Bimol Singhana thagadwarol piraba matung thoromadu chinglemna loisinki. Bokajan Hatigar Mitei Khungangda Thangje numita Pukchel Khojel Tinana chahi gi chairaubagi thabal chongbagi thoromsu pangthokki haina Karbi Anglong Mitei Cultural Association kamkagi President Thingnam Chandra Kumar na phongdoragli. Bagi mau dah thawal chong masi auction pina ba organizing committee makai dagi hanana nonok seri. Nauna hogalagliba nupa macha nupi macha singbo sana khonabagi lamda thawai yaunanabagi pantamda All Jaribon Sports Academy hailakandi haina mingthonba anoba bodi ama semkhre. Hairiba academy asigi president na Khaidem Joy Kumar, General Secretary na Konsam Robindro aduga Sanasam Lokendra buna advisor oina khankhre. Konsam Robindro amati Khaidem Joy Kumar makhoyani na takpi tambibagi thodang pugani hairi. All Jaribon Sports Academy asigi ahanba oina chaliba chahi asigi April thagi tang 18 amadi 13 Sajibu Sports Meet 2023 First Sanasam Bilachau Memorial TK Complex Madari Parda nupa macha nupi macha singi oiba high jump, long jump, half marathon amadi football 5-a-side pangthoklagani haina Sanasam Brothers ki maigedagi Sanasam Vikas na khangalagle. Nungairaba Pao Khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana
hakchangi cell amadi vital organ singbu mathau ningthina pangthokhanduna e tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna hakchang phana thamba ngamali magnetology scanning therapy asigi kanaba lobbiu ngasimak lengsimbirago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layangzari chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Iramdam miyamgi apunba khorjailup ima khol awang posangmana silangtuna April gi tang kunhumdoi nongmaijing nimita Khomjinba ningsing thorom amasung Khomjinba saitha sereng haina mingthon ba thorom ama Koirengai Kaithel Community Hall Koirengai Imphal East Manipur da pangthokre thorom asida ikai khumnajari ba Sahitya Academy Award Dr. Thokjom Ibohan Bisingana athuba mithung aduga lupki president Dr. Chingangbam Chandrakolana Thoromapu amadi NG College Lamphel Part ki vice principal Dr. Samurai Latpam Santibala Devina Thoromgi wangang loi oikhi Khomjinba da thawaina pontha pi khraba matamadugi laihoi khraba ipai pusingi maphamda haikat lekat tamjaduna ikai khomna baucha bagaloinana khurumjaki Thoromapuna Khomjinba saithaba saireng ama pathokpiduna Khomjinba saitha saireng haudokpiki Manipur gi tongan tongan ba khorirol ki lupsing amadi ima kholgi lubloi sing punna mioi nifumanga romna Khomjinba bu saithaba saireng sing khudol tamki Thoromasida Manipuri khorirol gi lup kaya gi halaman oja sing punna mioi chamaromna Thoromasi mapung pana pangthok mina khiaina thoburen wahengbam romen mitei ima khol awang posangum gi cherol lakhangalakle Manipur lenga ki Office of the Zonal Education Officer Jiribam na sinduna class 5 amadi class 8 ta tamlipa government aided government recognized private school singi State Competitive Scholarship Examination April ki tang kunhumdoi da Jiribam gi RK Sana Tombi Bidyaloy da pangthokre apunba mahiroi chanina exam aduda saruk yakibagi manungda class 5 ta mahiroi marfutra mathoi atuga class 8 ta mahiroi chamaga subna mapanna exam aduda saruk yaki hairi All Jiribam Sports Association AJSN Sinduna Jiribam Higher Secondary School ki Sanabungda Taramanga Suba District Level S Babaton Singh Memorial Volleyball Tournament 2023 Honobi Matungi Nangarang April Gitang Kunmari Dibong GP ki ex Pradhan RK Nobinsana Singhna Chief Guest Oiduna Hodokre Team Nipan Saruk Yakiba Tournament asi Dibong da Leiba S Maniton Singhna Lakhipuronline Mapabungi Mingda Katpa Tournament ne Haudokpagi Thoromasida Dibong GP ki ex Pradhan RK Nobinsana Singh AJSA ki President M Prajakanta Singh amadi Donor S Maniton Singhna Chief Guest President amadi Guest of Honor hoina saruk yakhi Haudokpagi match ta JMT Ranibenga PYC Paitol ka sanakibada PYC na JMT Ranibengbu Panjal kunmanga kun Taratret kunmanga amadi taramanga taranithoida maithiba pikhi Ani suba match ta 5-star Bhangai Chung Pauna RYC Ramgaijangbu kunmanga taratret kunmanga kunda maithiba pikhi aduga ahum suba match ta PYC Faitolna NIC Kalinagarbu Panjal kunmanga kunmanga taratret thoiki ngasigi ahan match ta Manipuri Rural Club amadi MBC Maikulen sanagani ani suba match ta MLYC Motokhong amadi NIC Kalinagar sanagani aduga ahum suba match tana Manipuri Rural Club amadi RYC Ramgaijang sanagani Aroibada Maruiba Pao Amukhanna Pradhan Mantri Narendra Modi na Laibak asigi sanakhonabagi mantri singaloinana Chintan Sibirda Wangangkhre Karbi Anglong Mitei Cultural Association Kamkagi Interaction Program Pangthokre All Jaribon Sports Academy Hailakandi Semkhre April ki 18 amadi 19 da Sajibu Sports Pangthoklagani
Ima Kholna Sinduna Khomjomlan Ningsing Thorom Pangthokkibaga loinana Khomjomlan Saitha Seireng Pangthokre amasung All Jiribam Sports Association Sinduna District Level S Babaton Singh Memorial Volleyball Tournament hodokre. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.